ꯍꯟꯗꯛ ꯆꯍꯤꯒꯤ ꯆꯩꯔꯥꯎꯕꯒꯤ ꯉꯥ ꯊꯣꯡꯖꯔꯛꯀꯦ ꯃꯌꯥꯝ ꯊꯥꯎ ꯈꯔ ꯍꯥꯟꯅ ꯍꯩꯖꯒꯦ ꯃꯌꯥꯝ ꯊꯥꯎꯁꯦ ꯑꯝꯇ ꯑꯩ ꯁꯥꯍꯟꯈꯤꯒꯦꯀꯣ ꯃꯌꯥꯝ ꯊꯥꯎꯁꯦ ꯐꯖꯅ ꯃꯨꯟꯅꯕ ꯁꯥꯖꯔꯦ ꯑꯗꯨꯅ ꯇꯦꯖꯄꯇꯥ ꯍꯥꯞꯆꯤꯟꯖꯔꯛꯀꯦ ꯑꯗꯨꯒ ꯍꯤꯡꯒ ꯖꯤꯔꯥꯒ ꯑꯗꯨꯒ ꯃꯤꯊꯤꯒ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯇꯤꯜꯍꯧ ꯍꯥꯞꯆꯤꯟꯖꯔꯦ ꯆꯅꯝꯒ ꯍꯥꯞꯆꯤꯟꯖꯔꯒꯦ ꯁꯤꯡꯒ ꯍꯥꯞꯆꯤꯟꯖꯔꯒꯦ ꯁꯤꯡꯒ ꯍꯥꯞꯆꯤꯟꯖꯈꯤꯒꯦ ꯃꯔꯛꯁꯤꯗ ꯁꯥ ꯃꯔꯣꯏ ꯃꯀꯨ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯍꯔꯤꯕꯣꯞꯁꯨ ꯍꯥꯞꯆꯤꯟꯖꯔꯒꯦ ꯁꯤꯡꯒ ꯍꯥꯞꯆꯤꯟꯖꯈꯤꯒꯦ ꯃꯌꯥꯝ ꯆꯩꯔꯥꯎꯕꯒꯤ ꯉꯥ ꯊꯣꯡꯕꯅꯤꯅ ꯂꯣꯛꯂꯩ ꯈꯔ ꯍꯥꯞꯆꯤꯟꯖꯍꯧꯒꯦ ꯑꯣꯠꯈꯥꯏꯖꯒꯦ ꯑꯗꯨꯒ ꯖꯤꯔꯥ ꯄꯥꯎꯗꯔ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯃꯔꯨ ꯄꯥꯎꯗꯔ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯁꯤꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯃꯔꯛꯁꯤꯗ ꯉꯥꯏꯔꯣꯡ ꯄꯥꯎꯗꯔꯁꯨ ꯍꯥꯞꯆꯤꯟꯖꯍꯧꯔꯒꯦ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯃꯌꯥꯝ ꯑꯁꯤꯗ ꯍꯥꯞꯆꯔꯔꯣꯏꯒꯦ ꯑꯩ ꯑꯗꯨꯅ ꯃꯆꯨ ꯍꯥꯞꯆꯤꯟꯖꯒꯦ ꯁꯤꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯃꯥꯏ ꯃꯔꯛꯇ ꯉꯥꯔꯤ ꯃꯆꯥ ꯑꯃꯅꯤ ꯍꯥꯞꯆꯤꯟꯖꯒꯦ ꯁꯤꯝꯇ ꯉꯥꯏꯍꯥꯛ ꯉꯧꯖꯈꯤꯒꯦ ꯃꯌꯥꯝ ꯉꯥꯔꯤ ꯍꯥꯞꯄꯒ ꯉꯧꯔꯕ ꯃꯇꯨꯡꯗ ꯉꯥꯁꯦ ꯃꯈꯣꯏ ꯍꯥꯞꯆꯤꯟꯖꯔꯦ ꯉꯧꯔꯛꯄꯗꯗꯤ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦ ꯃꯌꯥꯝ ꯁꯤꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯃꯌꯥꯝ ꯃꯆꯨ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯐꯖꯅ ꯑꯩꯅ ꯉꯧꯖꯔꯦ ꯑꯗꯨ ꯊꯨꯝ ꯍꯥꯞꯆꯤꯟꯖꯔꯦ ꯁꯤꯝꯇ ꯑꯩ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯃꯌꯥꯝ ꯑꯩꯅ ꯊꯨꯝ ꯍꯥꯞꯄꯒ ꯃꯤꯅꯤꯠ 10 ꯐꯖꯅ ꯉꯧꯖꯔꯦ ꯑꯗꯨ ꯃꯌꯥꯝ ꯀꯛꯆꯤꯡꯒꯤ ꯁꯣꯏꯕꯨꯝ ꯑꯔꯤꯕꯗꯣ ꯑꯩ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯁꯤꯝꯇ ꯑꯩ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯃꯌꯥꯝ ꯎꯃꯣꯔꯣꯛ ꯄꯥꯎꯗꯔ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯀꯂꯔ ꯐꯖꯅꯕ ꯀꯂꯔ ꯃꯣꯔꯣꯛ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨ ꯁꯤꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯃꯌꯥꯝ ꯀꯛꯆꯤꯡꯒꯤ ꯁꯣꯏꯕꯨꯝ ꯑꯔꯤꯕꯗꯣ ꯍꯥꯞꯆꯤꯜꯂꯦ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦ ꯃꯌꯥꯝ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯑꯗꯨ ꯃꯌꯥꯝ ꯁꯤꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦꯀꯣ ꯃꯌꯥꯝꯁꯨ ꯃꯍꯤꯒ ꯍꯥꯞꯇ꯭ꯔꯤꯕ ꯃꯌꯥꯝ ꯑꯩꯒꯤꯁꯨ ꯃꯅꯝꯗꯤ ꯐꯖꯅ ꯅꯨꯡꯁꯤꯔꯦ ꯃꯌꯥꯝ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯥꯁꯦ ꯀꯥꯏꯗꯅꯕ ꯑꯩꯈꯣꯏ ꯏꯁꯤꯡ ꯑꯁꯥꯕ ꯑꯣꯏꯅ ꯑꯩ ꯍꯥꯞꯆꯒꯦꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯑꯝꯇ ꯑꯩ ꯐꯖꯅ ꯁꯧꯍꯟꯈꯤꯒꯦ ꯇꯞꯅ ꯑꯣꯠꯄꯤꯒꯗꯕꯅꯤꯀꯣ ꯑꯣꯠꯄ ꯃꯇꯝꯗ ꯁꯤꯝꯇ ꯁꯧꯍꯟꯖꯈꯤꯒꯦꯀꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯁꯦ ꯕꯦꯁꯟꯒ ꯃꯔꯣꯏ ꯃꯄꯥꯡ ꯇꯧꯔꯒ ꯉꯥ ꯁꯣꯛ ꯇꯧꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩ ꯗ꯭ꯌꯨꯇꯤ ꯁꯨꯇꯤꯁꯨ ꯐꯪꯗꯕ ꯑꯗꯨꯒ ꯃꯊꯦꯜ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯑꯩ ꯉꯁꯤꯗꯤ ꯈꯔ ꯊꯨꯅꯕꯅ ꯑꯩ ꯑꯗꯨꯝ ꯁꯝꯖꯤꯜꯂꯦ ꯃꯌꯥꯝ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯅꯝꯒꯗꯤ ꯈꯨꯅꯨꯡꯁꯤ ꯑꯃ ꯃꯌꯥꯝ ꯃꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯒꯤ ꯁꯣꯏꯕꯨꯝ ꯑꯔꯤꯕꯅꯦ ꯃꯅꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯁꯥ ꯃꯔꯣꯏꯁꯨ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯃꯌꯥꯝꯁꯨ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯎꯇꯤ ꯊꯣꯡꯅꯕ ꯃꯥꯏꯔꯦꯟ ꯃꯇꯣꯟ ꯍꯥꯞꯆꯤꯟꯖꯔꯦ ꯍꯋꯥꯏ ꯃꯪꯒꯟ ꯍꯥꯞꯆꯤꯟꯖꯔꯦ ꯇꯤꯜꯍꯧ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯍꯔꯤꯕꯣꯞ ꯈꯤꯇꯪꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯉꯥꯔꯤꯁꯨ ꯍꯥꯞꯆꯤꯟꯖꯒꯦ ꯉꯥꯔꯤ ꯍꯥꯞꯄꯤꯁꯦ ꯉꯥꯅꯝ ꯊꯨꯝꯅꯝꯅ ꯍꯥꯎꯅꯕꯅꯦ ꯑꯗꯨꯒ ꯀꯥꯝꯕꯗꯁꯨ ꯄꯥꯊꯔꯔꯣꯏ ꯁꯣꯗꯥ ꯕꯥꯏꯒꯞ ꯍꯥꯞꯆꯤꯟꯖꯔꯦ ꯃꯍꯤ ꯍꯥꯞꯆꯤꯟꯖꯔꯒ ꯎꯇꯤꯁꯦ ꯃꯈꯨꯝ ꯈꯨꯝꯃꯒ ꯐꯖꯅ ꯑꯩ ꯃꯨꯟꯗ꯭ꯔꯤꯐꯥꯎ ꯀꯥꯝꯊꯣꯛꯆꯒꯦ ꯑꯗꯨ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯑꯩ ꯏꯔꯣꯟꯕ ꯐꯨꯠꯅꯕ ꯑꯗꯨꯝ ꯊꯥꯡꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯏꯔꯣꯟꯕꯁꯦ ꯃꯈꯨꯝ ꯈꯨꯝꯃꯒ ꯃꯨꯟꯗ꯭ꯔꯤꯐꯥꯎ ꯑꯩ ꯐꯖꯅ ꯐꯨꯠꯆꯈꯤꯒꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯀꯥꯝꯊꯣꯛꯆꯈꯤꯕ ꯎꯇꯤꯗꯣ ꯑꯃꯨꯛ ꯊꯣꯡꯅꯕ ꯇꯧꯖꯔꯛꯀꯦ ꯇꯦꯖꯄꯇꯥ ꯍꯥꯞꯆꯤꯟꯖꯔꯦ ꯖꯤꯔꯥꯅꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯃꯔꯨꯅꯦ ꯃꯤꯊꯤꯅꯦ ꯍꯥꯞꯆꯤꯟꯖꯔꯦ
ꯑꯗꯨꯒ ꯇꯤꯜꯍꯧ ꯍꯥꯞꯆꯤꯟꯖꯔꯛꯀꯦ. ꯉꯥꯏꯍꯥꯛ ꯑꯣꯠꯈꯥꯏꯖꯈꯤꯒꯦ. ꯑꯗꯨꯒ ꯃꯊꯪꯗ ꯆꯅꯝ ꯈꯔ ꯍꯥꯞꯆꯤꯟꯖꯔꯛꯀꯦ. ꯁꯤꯡ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ. ꯁꯤꯁꯦ ꯑꯃꯨꯛꯇ ꯑꯩ ꯑꯣꯠꯈꯥꯏꯖꯈꯤꯒꯦ. ꯃꯊꯪꯗ ꯑꯗꯨꯒ ꯖꯤꯔꯥ ꯄꯥꯎꯗꯔ ꯈꯔꯒ ꯍꯥꯞꯆꯤꯟꯖꯔꯦ. ꯁꯤꯁꯦ ꯑꯣꯠꯈꯥꯏꯖꯔꯒ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯀꯥꯝꯊꯣꯛꯆꯈꯤꯕ ꯎꯇꯤꯗꯣ ꯑꯩ ꯇꯞꯅ ꯇꯧꯔꯒ ꯍꯥꯞꯆꯤꯟꯖꯔꯛꯀꯦꯀꯣ ꯃꯌꯥꯝ. ꯇꯞꯅ ꯇꯧꯔꯒ ꯑꯩ ꯍꯩꯖꯤꯟꯖꯒꯦ. ꯁꯤꯁꯦ ꯑꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦꯀꯣ ꯃꯌꯥꯝ. ꯑꯩꯅ ꯉꯁꯥꯏ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯍꯧꯗ꯭ꯔꯦ, ꯑꯗꯨꯒꯤ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯈꯤꯇꯪꯗ ꯑꯩ ꯍꯥꯞꯆꯤꯟꯖꯔꯦ. ꯃꯣꯔꯣꯛ ꯍꯥꯞꯄꯒꯤ ꯑꯣꯠꯈꯥꯏꯖꯒꯦ ꯃꯌꯥꯝ. ꯑꯗꯨꯒ ꯊꯨꯝꯁꯨ ꯍꯥꯞꯆꯤꯟꯖꯒꯦ. ꯊꯨꯝ ꯍꯥꯞꯄꯒꯤ ꯑꯣꯠꯈꯥꯏꯖꯒꯦ. ꯑꯗꯨꯒ ꯁꯤ ꯑꯣꯠꯈꯥꯏꯕ ꯂꯣꯏꯔꯒ ꯑꯗꯨꯒ ꯃꯊꯪꯗ ꯑꯗꯨꯝ ꯑꯩ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯟꯖꯒꯦ. ꯐꯗꯤꯒꯣꯝ ꯍꯥꯞꯆꯔꯦ. ꯐꯗꯤꯒꯣꯝ ꯍꯥꯞꯄꯒꯤ ꯑꯣꯠꯈꯥꯏꯖꯒꯦ. ꯑꯗꯨꯒ ꯑꯩ ꯎꯇꯤ ꯊꯣꯡꯕꯁꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯑꯗꯨꯒ ꯀꯥꯡꯉꯧ ꯉꯧꯅꯕ ꯑꯃꯨꯛ ꯇꯧꯖꯔꯛꯀꯦ. ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯀꯩꯀꯩ ꯐꯖꯅ ꯑꯩꯅ ꯍꯥꯞꯆꯤꯟꯖꯔꯦ. ꯍꯋꯥꯏ ꯃꯪꯒꯜ ꯍꯥꯞꯆꯤꯟꯖꯔꯦ. ꯍꯋꯥꯏ ꯃꯪꯒꯜ ꯍꯥꯞꯄꯒꯤ ꯑꯣꯠꯈꯥꯏꯖꯈꯤꯒꯦ. ꯃꯊꯪꯗ ꯊꯨꯝ ꯌꯥꯛꯄꯤ ꯍꯥꯞꯆꯤꯜꯂꯒ ꯑꯣꯠꯈꯥꯏꯖꯈꯤꯒꯦ. ꯑꯩ ꯃꯌꯥꯝ ꯍꯥꯎꯅꯕ ꯐꯖꯅ ꯉꯧꯖꯔꯛꯀꯦ. ꯍꯋꯥꯏꯁꯦ ꯇꯪꯈꯥꯏ ꯆꯟꯖꯔꯛꯄ ꯃꯨꯟꯖꯕꯗꯣ ꯑꯗꯥꯏꯐꯥꯎ ꯑꯩ ꯐꯖꯅ ꯉꯧꯖꯒꯦꯀꯣ. ꯑꯗꯨ ꯃꯌꯥꯝ ꯌꯣꯡꯆꯥꯛꯁꯦ ꯃꯁꯛꯇꯤ ꯊꯤꯔꯦ, ꯉꯥꯟ ꯊꯥꯔꯛꯄꯗ ꯀꯨꯏꯅ ꯆꯪꯊꯣꯛꯈꯤꯕꯒꯤ. ꯑꯗꯨ ꯑꯩꯅ ꯍꯥꯞꯆꯤꯟꯖꯔꯦ. ꯐꯖꯅ ꯑꯣꯠꯈꯥꯏꯔꯒ ꯉꯥꯏꯍꯥꯛ ꯉꯧꯖꯈꯤꯒꯦ. ꯍꯥꯎꯅꯕ ꯐꯖꯅ ꯑꯩ ꯉꯧꯖꯔꯛꯀꯦ ꯃꯌꯥꯝ. ꯃꯆꯨ ꯍꯥꯞꯆꯤꯟꯖꯔꯦ. ꯃꯆꯨ ꯍꯥꯞꯄꯒꯤ ꯑꯣꯠꯈꯥꯏꯔꯒ ꯑꯩ ꯉꯥꯏꯍꯥꯛ ꯉꯧꯖꯈꯤꯒꯦ. ꯅꯣꯡꯃꯪꯈꯥ ꯃꯄꯥꯟ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ. ꯅꯣꯡꯃꯪꯈꯥ ꯍꯥꯞꯄꯒꯤ ꯉꯥꯏꯍꯥꯛ ꯑꯩ ꯑꯣꯠꯈꯥꯏꯔꯒ ꯉꯥꯏꯍꯥꯛ ꯉꯧꯖꯒꯦꯀꯣ ꯃꯌꯥꯝ. ꯐꯖꯅ ꯃꯨꯟꯅꯕ ꯉꯧꯖꯔꯦ. ꯑꯗꯨꯅ ꯑꯩ ꯊꯨꯝ ꯍꯥꯞꯆꯤꯟꯖꯔꯦ. ꯑꯗꯨꯒ ꯑꯩꯅ ꯂꯥꯁꯇ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯆꯥꯏꯔꯤꯁꯦ ꯑꯇꯩꯒꯤꯁꯨ ꯅꯠꯇꯦꯀꯣ ꯃꯌꯥꯝ, ꯑꯩꯈꯣꯏꯒꯤ ꯃꯨꯟꯅꯕ ꯉꯧꯔꯛꯄ ꯃꯇꯝꯗ ꯍꯥꯒꯠꯂꯅꯦꯅ, ꯑꯗꯨꯒꯤ ꯑꯩꯅ ꯂꯥꯁꯇ ꯆꯥꯏꯖꯕꯅꯦ. ꯑꯗꯣ ꯉꯥꯏꯔꯣꯡ ꯄꯥꯎꯗꯔꯁꯨ ꯈꯔ ꯆꯥꯏꯁꯤꯟꯖꯔꯦ. ꯑꯩꯁꯦ ꯉꯥꯏꯔꯣꯡꯁꯦ ꯌꯥꯝ ꯄꯥꯝꯅ ꯆꯥꯖꯩ, ꯑꯗꯨꯒꯤ ꯑꯩꯅ ꯉꯥꯏꯔꯣꯡꯁꯨ ꯍꯥꯞꯆꯕꯅꯦ. ꯐꯗꯤꯒꯣꯝꯁꯨ ꯍꯥꯞꯆꯤꯟꯖꯔꯦ. ꯑꯗꯨꯒ ꯑꯣꯠꯈꯥꯏꯖꯔꯒ ꯀꯥꯡꯉꯧꯁꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ. ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯨꯛ ꯑꯩ ꯍꯥꯎꯅ ꯁꯨꯖꯔꯛꯀꯦ. ꯇꯨꯅꯤꯡꯈꯣꯛ ꯈꯔ ꯆꯥꯏꯁꯤꯟꯖꯔꯦ. ꯐꯗꯤꯒꯣꯝ ꯈꯔꯒ ꯆꯥꯏꯁꯤꯟꯖꯔꯦ. ꯁꯤꯡꯖꯨꯁꯦ ꯑꯩ ꯐꯖꯅ ꯍꯥꯎꯅꯕ ꯐꯖꯅ ꯁꯨꯖꯔꯛꯀꯦꯀꯣ. ꯂꯣꯝꯕ ꯍꯥꯞꯆꯤꯟꯖꯔꯦ. ꯀꯥꯡꯉꯧꯄꯥꯟ ꯈꯤꯇꯪꯒ ꯑꯩ ꯍꯥꯞꯆꯤꯟꯖꯒꯦ. ꯀꯥꯡꯉꯧꯄꯥꯟ ꯑꯗꯨꯒ ꯂꯣꯝꯕ, ꯑꯗꯒꯤ ꯉꯥꯏꯔꯣꯡ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯖꯩꯌꯦ ꯃꯌꯥꯝ. ꯁꯤꯁꯦ ꯍꯥꯎꯅꯕ ꯐꯖꯅ ꯑꯩ ꯁꯨꯖꯔꯛꯀꯦꯀꯣ. ꯁꯤꯡꯖꯨꯁꯤꯗꯤ ꯐꯖꯅ ꯑꯩ ꯁꯨꯕ ꯂꯣꯏꯖꯔꯦ. ꯁꯤꯒꯤ ꯃꯥꯏꯔꯦꯟꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯣ. ꯑꯩꯅ ꯌꯨꯝ ꯊꯣꯛꯆꯔꯨꯕꯗ ꯏꯃꯥꯟꯅꯕꯒꯤ ꯗꯥ ꯆꯧꯕꯅ ꯍꯥꯞꯄꯤꯔꯛꯄꯅꯦ. ꯃꯥꯏꯔꯦꯟ 3 ꯍꯥꯞꯄꯤꯔꯛꯄꯅꯦ. ꯑꯃꯗꯤ ꯑꯩꯅ ꯂꯥꯏꯗ ꯀꯠꯅꯕꯅ ꯑꯩꯅ ꯊꯝꯖꯤꯜꯍꯧꯕꯅꯦ. ꯈꯥꯏꯗꯠꯂꯒ ꯌꯦꯡꯕꯗꯁꯨ ꯃꯁꯥ ꯀꯩꯁꯨ ꯁꯣꯛꯑꯝꯗꯦ. ꯁꯤꯒꯤ ꯃꯥꯏꯔꯦꯟꯁꯦ ꯌꯥꯝꯅꯁꯨ ꯍꯥꯎꯕꯅꯦ. ꯑꯗꯣ ꯑꯩ ꯁꯤ ꯑꯝꯇ ꯁꯦꯝꯖ ꯁꯥꯖꯔꯛꯀꯦ. ꯑꯩꯅ ꯉꯁꯥꯏ ꯏꯔꯣꯟꯕ ꯐꯨꯠꯆꯈꯤꯕꯗꯣ ꯑꯗꯨ ꯑꯩꯅ ꯂꯣꯟꯊꯣꯛꯆꯔꯒ ꯊꯝꯖꯔꯦ. ꯍꯩ ꯑꯊꯣꯡꯕ ꯈꯔꯁꯨ ꯂꯩꯖꯔꯦ. ꯆꯝꯐꯨꯠꯁꯨ ꯈꯔ ꯂꯩꯖꯔꯦ. ꯑꯗꯣ ꯑꯩꯅ ꯈꯤꯔꯤ ꯈꯔꯁꯨ ꯊꯣꯡꯖꯔꯤ. ꯈꯤꯔꯤꯁꯦ ꯑꯩꯅ ꯂꯥꯏꯒꯤ ꯁꯣꯏꯗꯅꯕ ꯑꯩꯅ ꯌꯥꯝꯗꯤ ꯊꯣꯡꯖꯗ꯭ꯔꯦ, ꯈꯤꯖꯤꯛꯇꯪ ꯊꯣꯡꯖꯕꯅꯦ ꯈꯤꯔꯤꯅꯦ ꯑꯗꯣ ꯃꯥꯏꯔꯦꯟꯁꯦ ꯑꯩꯅ ꯐꯖꯅ ꯁꯦꯝꯗꯣꯛꯆꯔꯦ. ꯃꯥꯏꯔꯦꯟ ꯂꯩꯖꯔꯦ, ꯉꯥ ꯃꯆꯜ 8 ꯂꯩꯖꯔꯦ, ꯆꯦꯡꯒꯨꯝ ꯂꯩꯖꯔꯦ. ꯁꯤꯁꯦ ꯊꯣꯡꯅꯕ ꯑꯃꯨꯛ ꯑꯩ ꯁꯦꯝꯖ ꯁꯥꯖꯔꯛꯀꯦ. ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯐꯖꯅ ꯑꯩꯅ ꯍꯥꯞꯆꯤꯟꯖꯔꯒ ꯐꯖꯅ ꯉꯥꯏꯍꯥꯛ ꯑꯩꯅ ꯉꯧꯖꯔꯦ. ꯑꯁꯤꯒꯤ ꯃꯊꯪꯗ ꯖꯤꯔꯥ ꯄꯥꯎꯗꯔ ꯍꯥꯞꯆꯤꯟꯖꯔꯒ ꯉꯥꯏꯍꯥꯛ ꯉꯧꯖꯈꯤꯒꯦ. ꯑꯗꯨꯒ ꯆꯦꯡꯒꯨꯝ ꯍꯥꯞꯆꯤꯟꯖꯔꯦ. ꯃꯥꯏꯔꯦꯟ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯛꯀꯦ. ꯃꯥꯏꯔꯦꯟ ꯍꯥꯞꯄꯒꯤꯉꯥꯏꯍꯥꯛ ꯑꯃꯨꯛ ꯑꯣꯠꯈꯥꯏꯔꯒ ꯑꯩ ꯉꯥꯏꯍꯥꯛ ꯉꯧꯖꯒꯦ. ꯑꯣꯠꯈꯥꯏꯖꯔꯒ ꯐꯖꯅ ꯉꯧꯖꯔꯦ. ꯍꯔꯤꯕꯣꯞ ꯍꯥꯞꯆꯤꯟꯖꯔꯦ. ꯉꯥ ꯃꯆꯜ 8 ꯍꯥꯞꯆꯤꯟꯖꯔꯦ. ꯃꯆꯨ ꯍꯥꯞꯆꯤꯟꯖꯔꯒ ꯑꯣꯠꯂꯒ ꯐꯖꯅ ꯑꯩ ꯉꯥꯏꯍꯥꯛ ꯉꯧꯖꯈꯤꯒꯦ. ꯑꯗꯨꯒ ꯃꯣꯔꯣꯛ ꯄꯥꯎꯗꯔꯁꯨ ꯍꯥꯞꯆꯤꯟꯖꯔꯦ. ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯍꯤ ꯍꯥꯞꯆꯤꯟꯖꯔꯒ
ꯐꯖꯅ ꯑꯩ ꯐꯨꯠꯆꯒꯦꯀꯣ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯑꯩ ꯊꯨꯝ ꯍꯥꯞꯆꯤꯟꯖꯍꯧꯒꯦ. ꯊꯨꯝ ꯍꯥꯟꯅ ꯍꯥꯞꯄꯤꯁꯦ ꯑꯇꯩꯒꯤꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯆꯦꯡꯒꯨꯝꯗ ꯃꯥꯒꯤ ꯃꯔꯦꯛ ꯃꯍꯥꯎꯗꯣ ꯆꯪꯅꯕꯅ ꯑꯩꯅ ꯑꯗꯨꯝ ꯍꯥꯟꯅ ꯊꯨꯝꯁꯦ ꯑꯗꯨꯝ ꯍꯥꯞꯆꯤꯟꯖꯕꯅꯦ. ꯃꯈꯨꯝ ꯈꯨꯝꯃꯒ ꯑꯩ ꯃꯨꯟꯅꯕ ꯉꯥꯏꯍꯥꯛ ꯑꯩ ꯐꯨꯠꯆꯈꯤꯒꯦ. ꯃꯌꯥꯝ ꯃꯨꯟꯅꯕ ꯐꯖꯅ ꯑꯩ ꯊꯣꯡꯖꯔꯦ. ꯑꯗꯨ ꯑꯩ ꯐꯗꯤꯒꯣꯝ ꯊꯥꯛꯑꯒ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯃꯌꯥꯝ ꯑꯩꯅ ꯕꯣꯔꯥ ꯈꯔꯁꯨ ꯍꯧꯖꯔꯤ. ꯀꯣꯕꯤꯂꯩ ꯕꯣꯔꯥ ꯈꯤꯇꯪꯗ ꯑꯩꯅ ꯍꯧꯖꯕꯅꯦ. ꯀꯣꯕꯤꯂꯩ ꯕꯣꯔꯥ ꯂꯣꯏꯖꯔꯦ. ꯑꯗꯨꯒ ꯕ꯭ꯔꯤꯟꯖꯥꯟ ꯕꯣꯔꯥꯁꯦ ꯈꯤꯇꯪꯒ ꯑꯩ ꯊꯥꯗꯖꯒꯦ. ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯈ꯭ꯔꯅꯦꯅ ꯑꯩꯅ ꯄꯥꯄꯔ ꯇꯥꯎꯕꯁꯤꯗ ꯑꯩꯅ ꯎꯠꯆꯗ꯭ꯔꯦ. ꯄꯥꯄꯔꯒ ꯕꯣꯔꯥꯒꯅ ꯁꯤꯗ ꯂꯩꯖꯔꯦ. ꯍꯟꯗꯛ ꯆꯍꯤꯒꯤ 2026ꯒꯤ ꯆꯩꯔꯥꯎꯕꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯊꯣꯡꯕ ꯂꯣꯏꯖꯔꯦ. ꯂꯥꯏꯗ ꯀꯠꯅꯕ ꯉꯥ ꯊꯣꯡꯕ ꯍꯥꯞꯆꯔꯦ. ꯑꯗꯨꯒꯤ ꯏꯍꯥꯟ ꯑꯩꯅ ꯆꯥꯛꯍꯥꯎꯒ ꯑꯗꯨꯒ ꯆꯥꯛꯀꯁꯨ ꯍꯥꯟꯅ ꯊꯝꯖꯔꯦ. ꯑꯗꯨꯒ ꯃꯊꯪꯗ ꯐ꯭ꯔꯨꯠ ꯁꯂꯥꯗ ꯑꯃꯨꯛ ꯍꯥꯞꯆꯔꯒꯦ. ꯍꯩ ꯊꯣꯡꯕ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯦ. ꯀꯤꯍꯣꯝꯅꯦ, ꯍꯩꯅꯧꯅꯦ ꯌꯥꯜꯂꯒ ꯑꯩꯅ ꯊꯣꯡꯖꯕꯅꯦ. ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯑꯃꯨꯛ ꯍꯥꯞꯆꯔꯦ. ꯁꯤꯡꯖꯨꯁꯨ ꯑꯩꯅ ꯈꯔ ꯍꯥꯞꯆꯔꯦ. ꯁꯤꯅ ꯃꯌꯥꯝ ꯆꯥꯛꯍꯋꯥꯏ ꯈꯤꯔ ꯊꯣꯡꯕꯅꯦ, ꯁꯤꯁꯨ ꯍꯥꯞꯆꯔꯦ. ꯁꯤꯁꯤꯅ ꯉꯥꯅꯦ, ꯆꯦꯡꯒꯨꯝꯅꯦ ꯑꯗꯨꯒ ꯁꯣꯏꯕꯨꯝꯅꯦ ꯊꯣꯡꯕ ꯑꯃꯁꯨ ꯁꯤꯗ ꯍꯥꯞꯆꯔꯦ. ꯑꯗꯨꯒ ꯎꯇꯤ ꯊꯣꯡꯕ ꯑꯩꯅ ꯈꯔ ꯁꯤꯗ ꯍꯥꯞꯆꯔꯦ. ꯉꯥ ꯑꯇꯥꯎꯕꯅ ꯁꯤꯉꯣꯟꯗ ꯍꯥꯞꯆꯔꯦ. ꯁꯤꯅ ꯅꯣꯡꯃꯪꯈꯥꯅꯦ, ꯑꯗꯨꯒ ꯊꯨꯝꯌꯥꯛꯄꯤꯅꯦ, ꯑꯗꯨꯒ ꯌꯣꯡꯆꯥꯛꯅꯦ ꯀꯪꯅ ꯉꯧꯖꯕꯅꯦ. ꯑꯗꯨꯅ ꯁꯤꯗ ꯂꯩꯖꯔꯦ. ꯁꯤꯗꯅ ꯕꯣꯔꯥ ꯍꯥꯞꯆꯔꯦ. ꯄꯥꯄꯔꯅꯦ ꯁꯤꯗ ꯍꯥꯞꯆꯔꯦ. ꯆꯟꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯆꯝꯐꯨꯠꯀ ꯑꯃꯨꯛꯀ ꯍꯥꯞꯆꯔꯛꯈꯤꯒꯦ. ꯆꯝꯐꯨꯠꯅ ꯁꯤꯗ ꯍꯥꯞꯆꯔꯦ. ꯆꯟꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯍꯟꯗꯛ ꯆꯍꯤꯒꯤꯗꯤ ꯁꯤ ꯑꯣꯏꯅ ꯀꯠꯆꯔꯒꯦ. ꯃꯊꯪꯗꯗꯤ ꯃꯊꯪ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗꯗꯤ ꯁꯤꯗꯩ ꯍꯦꯟꯕ ꯀꯌꯥ ꯀꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ. ꯑꯉꯝꯕ ꯈꯔ ꯍꯟꯗꯛ ꯆꯍꯤꯒꯤꯁꯤꯗꯤ ꯏꯁꯣꯔꯗ ꯑꯁꯤꯉꯩ ꯀꯠꯆꯔꯒꯦ. ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯑꯗꯨꯒ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯥꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ. ꯉꯁꯤꯒꯤꯗꯤ ꯁꯤ ꯑꯣꯏꯅ ꯑꯩ ꯅꯝꯃꯒ ꯊꯥꯒꯠꯆꯔꯛꯑꯒꯦ꯫